Iran gi nuclear site leba city da US na bombing tawkhre. Iran gi main nuclear site sing leba cities sing gi marakta ama weriba Isfahan da United States military na akan ba air strike tawkhre. Iran so Persian Gulf da Kuwait gi thau pik thana hapaga hondorakhiba tanker amada attack tawkhre hairi. Thogliba thodok asina tha ama helaba lan ase yamna kansilakli haibagi khudam moiri. Haukiba February 19 dagi thokiba lan asida sikhiba migi masing lising ahum henkre. Amasung prithvi gi laiba kayada thau amasung natural gas ki supply tawada yamna chawna akaiba thokre hairi. Thau gi mamal yamna tangkhalakle haina pendaba pokliba lebak singda United States ki President Donald Trump na kadai dagino nasagi thau lawzaw haina khanghan kare. Iran na thingjinduna thamliba Strait of Hormuz hangdoknabagidamak lebak kayagi mateng nibada mateng amatta phangdabadagi yamna sawningba pokliba Trump na kadai dagino nasagi thau phangnaba honawjaw US tadi marang kaina lei nakoina US tagi leigadabani haina social media da phongdokhe. Militant group kaya yokhale amasung nuclear khulai painaba honai haibagi charge mayoknariba Iran gi mathakta US amasung Israeli forces na nauhongna attack kaya tawri. Iran gi capital Tehran da military gi site kaya da akan be attack tawkhe. Trump na share tawrakhiba video amada Isfahan da yamna chawna attack tawbagi saktam uba phangkhi. Nasagi mai chakpa track tawnaba satellite singna Isfahan gi kha sidai da chingya amada yamna chawna pokhaibagi thodok thokre haiba takli. Khudaki oina Iran na confirm tawdre masi yamna chawna attack tawkhiba site adudagi kilometer kunlom damak lapa mafamda leiba nuclear facility amada Iran na thak wang na enrich tawraba uranium kaya pairaga thamki haina thajanari. Masi mamang sahi gi June thada Israel na air strike tawdringai da lawkhiba satellite picture dagi khangkhibani. Isfahan gi thodok asigi matangda makha taba paw ngainari. Marakasida Kuwait ki oil tanker jahaz amada Iran na drone attack tawkhre. Khudaki oinade samudrada thau haidokpagi thodokti yaukhide haina Dubai media gi report ki paw amana hairi. Air defense system na thugai khiba drone amagi attack akaiso mi taba mafamda tasilakpadagi mi mari sokhi hairi. Iran gi attack na maram moiduna Bahrain da su siren khongkhe. Saudi Arabia na so makhoi ki capital da paisilakhiba Iran gi ballistic missile ahum thugai khi haina phongdokhi. Israel masa sing hatpa Palestinian singbo sibagi chairak pinaba law pass tawkhre. Israel masa sing hatpada chenaba Palestinian singbo sibagi chairak pinaba law ama Israeli parliament ta approve tawkhre. Khongthang ase michang mikhai nai amasung mioibagi lamchat natte haina lebak kaya na kanna yaningdaba phongdokkhre. Israel masa sing hatokpagi thabak tawriba Palestinian gi mathakta chairak pibagi chang hengallu haiba far right kambuna hawkhiba chahi khara asida kanna dabi tawduna lakhibage iroinana anobo khongthang adu pass tawkhibani hairi. Prime Minister Benjamin Netanyahu so parliament ta laktuna bill adugi maikai da vote pikhi. Law sigi makhada West Bank khairaga khangnaba Israel gi thaina gi Judea amasung Samaria lamdamda leiriba Palestinian singna Israel masa sing hatpa matamda makhoi bu thori yalaga sibagi chairak pina wafam yaure. Chap manaba mongda Israel masa sing su mihatpada maral leire haina rai tarabadi court na sibagi chairak piba yai hairi. Law pass torabaso English singani kulumdoi gi October 3 ta Palestinian terrorist group Hamas na Israel da landa khibagi thodok aduga mari leinana phaba amasung madugi matungda phaduna Israel gi jail singda leiriba Palestinian terrorist singdi law asi chanaroi hairi. Parliament ta vote launabada bill adugi maikai da vote humpuni thoi aduga mayok ta nifuni pan ta khi. Bill pass tawada lawmaker singna harauna chongkhatna khi adubo Prime Minister di phamduna leikhi amasung wangangba natraga karigomba amatta utkhide hairi. Bill adu pass tawnaba kanna honaduna lakhiba Israel gi wakhalon yamna hakchinba National Security Minister Itamar Ben-Gvir na bottle thangatuna harauba phongdokhi. West Bank ta Palestinian terrorist sing na mapuroiba hatok pikhrabi
amasung bill adugi original sponsorsing manungda ama oiribi far right lawmaker Limorsan Har Melekna harauduna kapki numit kuntrani gi manungda chanagani hariba legislation asi ain gi oiba singnabadi soidana mayokna rakani masina maram oiduna thabak to onthok pada panbo oigani haina thajari bill hek pass tawbaga Association of Civil Rights in Israel na Israel gi khwaidigi wangba court singna khre haina phongdokki bill adu michang mikhai nai amasung Israel gi citizen nataba West Bank ta leriba citizen singi mathakta ain gi oiba authority amatta yaudana parliament na bill adu pass tawkhibani haina makhoina phongdokki akanba protest marakta ahan boina Japan na yamna thapna kapa yaba missile sing deploy tawkhre lan taw haibasi jati gi hak oina lawjadre haina lawthoktuna pacifist constitution chanaduna lakliba Japan da ahan boina ground self defense force ki base anida yamna thapna kapa yaba missile sing deploy tawkhre hairi lan pamdaba mi singna phana kanna yaningdaba phongdoklaba phawbada military mapangal semgatnaba kanna honariba Japanese sarkarna kanokchup Japan gi Kumamoto prefecture da leiba Camp Kengun amasung central Japan gi Shizuoka prefecture da leiba Camp Fuji da long range missile sing deploy tawkhibani khongthang ase Japan gi matam kaya gi mamangdagi chathaduna lakpa policy thadorakpagi mayek senglaba khudam amani haina lauri Camp Kengun da leimaidagi launch tawgadaba Type 12 missile deploy tawri samudrada leiba target sing amasung kangphalda leiba target sing thugainaba missile asi kilometer lising amarom sana kapayai masi Japan na masanga thok janabagi damakta natte adubu yeknabada landanabagi khulai ni haina maikai kaya na launari atopa mana matam kaya gi mamangdagi research tawduna lakpa hyper velocity guiding projectile singsu Camp Fuji da leiba training unit amada deploy tawkhre masiso kilometer sa kaya sana kapayaba missile ni Japan gi defense ministry na missile se kilometer lising ani rom sana kapayana bagi dabak upgrade tawgi thabak chathari haina pawi source amana hairi Kyodo news ki report amada khulai sing ase yeknabagi base singda landanabagi mapangal leiba ngaktani haina phongdokhi masigi wafam ase yeknabana attack torakadawre haiba chapchana khangba tarabadi mang takpa thoktringaida yeknabagi base singda attack tongnabagi damaktani hairi adubo analyst singnadi wakhal seranaba matamda khulai asi sijinaduna attack toruba tarabadi international law thugaiba oina thokani haina section wa haiki China Russia North Korea gi threat na maram oiduna Japan gi military mapangal kankhat handaba yade haina phirep loriba Japan gi ahan banupi prime minister Sanai Takachi asi miyamna mapung phana support tawri adubu nuclear attack nang thibaleba kasida mi kayana sulan pamde haina missile deploy tawba sigi mayokta protest tawri